Pauche di Yumfam Oibamar with a pau carab de Dojari. Mayak can be Zairak Janadrabadi, drug thing bada Matam Changadra Kale. Manipur the Mayakaba Polam Sing, Lona Lalol itik Taubasing Pabagi Pau, Leptanatariba Asi, Sahi Panajamnak Pagum Tauri Haiba Yai. Mayakaba Polam Sing Adugi, Maming Palubagi to a canabalate, Hyper Popriare. Madam de Manipurgi, miyamna lamdam asigi Nupigi Pongba Pau Sing dege, Luina Kandaram Lagani Kale. Lamdam asigi miyamna no Magi Pau se, Babada, Mayakaba Polam Papagi Pau asi, Hek Tangnavada, Paning the Bagimo, Amada Laklabani, Hybayare. Kari Maramgi Arunba Lalol Idik Tauribano, Hainahang Labadi, Atuba Matamda, Sel Jamna Tanbagi Kodong Chaba Pangbagi, Waramgani Kale. Asigumba Patra Miyobigi, Aksang Mangdabagi Masak Oiraba, Polam sing asi lalon bagi tabak tauriba sing se miyoi kunai gi yeknaba makhal amani haibase miyamna khongloi mapung phana thingba di ngasi phawbadi ngamdabagum taure Manipur lekhangna akanaba thorang oina masigumba phatraba tabak tawba singki mayokta lepa oina drug thingba amade phabagi tabak sathaba lepa leitrabasu isiel leptaba turel gi isingi isiel gom state asida lepa leitana drug lalon bagi tabak tauriba asimakti Manipur ki oina jamna lebak thibani aibatai adubu asigumba phaja phattaba thabak haibadi drug lalon basing lepa leitana phagaliba asimakna kharamakhaidi phagatra khalle Manipur da hojik CSO sing amade local club amade miyamna lamdam asida mayakaba polam senaba amade lalon ba thingnaba lepa leitana makhal makha kya gi khongjang jangsin basu leptri aiba yai masida yamna luribadi bharat laingak amade Manipur lega ki wail loisang ki ek rule sing asigi mayak watpa amade mantam chan akpa sarak pidaba ki mong khara leibagum bagi mami tabugum tauriba asina mayaka ba polam yon bagi thabak tauriba singna akibat leitana makhatana mkhoigi sinfam asi tauribra haina lamdam asigi miyamna khanaba horakle aibata langadaba mande maramdi ngasi phapa lamdam asida mayaka ba polam lalon basing amata sibagi charak phambagi pau tadabagum tauriba asina akibat leitaba eramgadra khalle Masi ai duna mi amapu sibagi charak hek tabi basi chummi aibadi nate tabutubu charak mayak watpagi mami tabagumbadi tauri aibatai ngasi malimgi lebak kharadadi phattaba thabak tawba miyamgi mayokta miyuibabu magnaraba thabak tawbasingbu ahikpa charak piba yaure adugumba malimgi lebak sing adugi manungdadi ngasi Bharat amadi Manipur oiriba maung asi oidabagum tauri aibatai malimgi miyamna khangdaraba chainagi ofyong wargi warida Maram Oiraga ngasi China da kaniki wathok leikidaba lebagama oire aibasi Bharat leghak amadi Manipur leghak na choidana khanglam gani khale chauraba Bharat ki lebak asida asauba state kyam leiriba singa pikraba Bharat ki awang nongpok state ki manungda leiriba Manipur da nongma kangdana drug phabagi pau tariba silamdam asigi miyamna khangnarabane state asida pusilakpa mayaka ba drug sing asi phaba yaba pharabasu phaba ngamdana nanthoknaga lona lamdam asida Pusilak Paliptri Abisinimit Kuringi Pariba Asina Tagli Aina Miyamna Khandari Aibatai Manipurgi Mapalam Haibadi Myanmardagi Mayaka Lam Pusilak Pusingna Lamdamasigi Miyam the Luna Yundunat Ha Webak Kagi Punsi Kaya Manung Matam Chanan Loiki the Basingdagi Kanaba Pampai Kaya Manipurgi Miyamna Kanabaga Loina State Asigi CSO Singna Manipur Legakta Taksin Bagi Matakta State Legakna Pakat Patabak Yadak Mating Pang Patabak Tauribasi Ababa Kongtang Amade Adubo Drug lalon basing da akan ba akpa serak pibagi ek ama chanadriba phawadi Manipur drug lalon ba thingbada matam changadaba male nagalamarom dana Loktak mapanda houba har chaidaba mana masing pamnaba hengalakle Bisnupur district ki thanga ithat ki Loktak mapanda lamdam adugi khunja singna thaba hai har chaidaba mana masik miyamna pamnaba hengalakle Lam koiba lakpa miyosingna mafam asida thariba mana masing leidana ankiba yaudre thanga amasung karang phaunafam oiriba thanga chingyang hidang phamgi akoibada Loktak Development Authority na Loktak sengdokpa oina kokhatlamba phumdi sing pathapumdaduna lebak walakhraba mafam singda mafam adugi khunja singna matam matamgi mana masing sing thaduna senthok lehnaba honare mafam asida thariba mana masing asi har chaidaba amasung mahusagi oiba harna chahulakpu oibana Adai mafam singda phangba mana masingdagi mahuk leiba hele Loktak ki pathapum tharaba phumdi sing asi pambi sing thabada khwaidagi chanaba amasung sahu phawba oire hauriba mana masing asi adai mafamda houba mana masingdagi hena chawba sangba hele
loinana mahau leibasu hele mafam asida numit khudingi lam koiba mioi kya lagle makhoina soidana mana masing asi leinare mana masing tharamba mafam adugi khunja noyon aubijam kaubi amaga pausi asiga unabada hai lam koiba lakpa khudimakna mana masing leidon anke amuk khana lakpa matamdasu hena mahau lei haina phongdok lambaga loinana mana masing leidana anke ba yaudre lamdam madugi ayamba mi sing loktak tanga phaduna hingle adumonamak chahi yamsilaklaba amade pangal sonjilaklaba matamdadi nga phananaba loktak ta chatpa ngamdabana mana masing thaduna ye senthok lainana ba honare suba nomba ngamjatraba hal oirabasingta lengake akhanaba miyang chakhanningbagi apamba su phongdorake mahaki mapurubesu hana ngami oirami aduba haujikti hal oirapana patta kumduna nga phaba ngamdre makoigi masa singchu mayum panaba honabada mayum punanaba honabada hal oirabasing hana yengba ngamdaba kya yaure hal oirabasing kidamak lengak namateng kharatung oirabasu pangbirabadi apinba oigani haire hingnanabagidamag pat mapalda matam-matamgi manamasing maruoina hangam alu hawai kobina sing bathaduna imung manung punanaba honare pangal sonjillakpana pak channa manamasing thabang ngamde nongmada lupa chahum romgi manamasing yonba ngamle khara hena pak channa manamasing thabasingdi hena senthok leinare thariba manamasing asida khusemgi har chaibal leite mausagi oiba harsing sijinnai masi mapung phana organic oiramba amani oiraba amani aina loba yai khosemgi ar yaudabana lam koiba lakpa miyosingna pamnabagi changsu hengalakle mathangi sahi singdadi hena pak chawna manamasing thanaraba honagane adumoinamak pangal sonjillakpa asina ngamgadra haibadumadi tamba ngamte anasu phongdokhi nakala maromda karmarachari singna demand tawbada makhoina piriba service adusu khangjaba chome sarkar ki makhada thabak tawriba karmarachari singna central government ki employee singda piriba talab chawna adai khudong chabasing makhoigi su chapchana piu haibasi makhoigi phangpham thokpa hakne employees ki marakta central government amasuk state government aina ani thokna khaidok yengba chumloi chapmaraba miyak amada yengpham thoge luribadi karmasari singna makhoigi phangpham thokpa haksing talibasing adu makhoina miyamda piriba service adu ka chanaribra haibasi makhoi masana nainaba chumme tanpham thokpa hak khaktamak demand tawba aduga makhoina miyamda piriba service aduna miyamna satisfied oibra natragana oidabra haibasi hangan yengba chumme makhoina talab charibadu miyamgi sebagi damaktani haibasi matam chupada khangpham thoge state asigi da natana leibak asigi oina yengbada government ki makhada leibani hairabadi loinamak paralyzed oibana ayambane aviation ministry ki makhada leiriba airlines phawbada passenger singda khudong chaba kya pirabasu miyamna tongnade private airlines ta ngakta chanare mai loisang singki oina su government ki ni hairabadi anambana paralyzed oiba ngaktane board amasung council na lawba parikha singda private school na chahi khudingi homduna position lawre graduate ki thakta private ki oiba leidabana kada yona chothari haibadu khangdaba ngaktane graduate ki thakta private ki oiba leidabana kada phoba chothari haibadu khangdaba khaktane mai masingi lamdana tana sarkar ki department ayambana paralyzed oiraba ngaktane PICED linglabasu miyamda nungti numit khudingi afaba thangnaba ising bibangamde electricity ki onasu hana electricity department oiringada load shedding na wai jarambadu corporation onkraba matungda pungkun mari chupna miyamda mai phangle aduna sarkar gi oiba department khudimak private natragana corporation onthokpa mathau tare makhoi masagi lakchariba resource aduna masagi talab pibak ngamjanaba khonaba chumme miyamda service ningthina piba ngamdrabasu makhoi gi phangpam thokpa haksingdi suna pidaba yaroi abasi miyamna taningloi maragasida Meitei nupi kana kokkhum phi thausanaraktaba laibak thibane ngasi malemda leripa mioi khudingmak Eema saklabi nupi oibisingna phokpa ngaktani maduna chakhutpa lebak amu oiba matamda yamna phidamningai oibi nupi singi achauba thodang lei Yumbanbagi matam Yourakpa matamda Yumban khongloi Oigadouriba asi thiba matamda mau thiba nate Eema thibani ainaribane maduga afaba Nupigi maramda afaba phidamningai oibi nupi amamam lei aina singthanaribane maduna chakhutpa lebak ama khunai amuk oinanaba honabada Eema saklabi nupi oibisingi thodang asuki matik chawe Manipur khunai gi oinasu nupi oibi Eema singna janglen charu oiduna hiram kudimakta achauba thodang lauribane lamdam asigi yelongwegi chatnaraklaba phajaba lichat chajat Meitei nupigi tamjaringai oiraba pheche chakcha masa masu singbo afaba mi amamam oinanaba honabada mama singna logada thodang kaya ama leire
Maduna afaba pidamningai oibi mamagi tampakta pamba masasing afaba malemgi atangba lan oi hainaba lairibane. Manipur gi nupising tamjingai oiraba chana lonchatsing manungda maku mane matai amade al oiraba kaya uba matamda Ningthina kokkhum phi khumduna ikai khumnaba utpagi thak wanglaba chanabi ama leiramme. Chanabi asibu malemgi nupising nasu tamjingai oi haiduna singthanarame. Adubu ngasidi maugi singda chalabi nupi oibisingna maku mane amade matai uraga kokkhum phi khum daduna ikai khumnaba utpagi chanabi adu yamna thapna hundokduna thambagum tawkhre. Yumgi mau oiribisingna phidol chingkhatpagi chanabi adu su thapna thamkhre. Yamna nungaitribadi miyoibara pokpadagi siba phawbugi manungda pangthokliba laining laichongi thorum kharda pallabada luhong kaihungba landa thorum amadi atai thorum kyada maugi singda chalabi mama oibisingna saruk yaba lakku matamda phidol chingkhatuna konghum phi khumduna saruk yabagi chanabi ama lei. Masina Meitei nupi awang bathakta bukatuna makhoigi phajaba lichat sajat adubo malemgi lebak singthanai. Adubo ngasidi bathakta pankhriba thorum sing ase saruk yaba lakba yumgi mau oiribisingna hedo herang kaduna fashion parade saruk yaba lakpagum ake amauna mang thaduna maku manem amadi mataina chingba saruk yaba thorum singda kokkhum phi thadokduna saruk yabagi ainabi ama leire. Asigumba Meitei nupigi fajakhraba kokkhum phi sijinabagi thak wanglaba chanabi asi nongmagi thadoknarakpadagi tunggi jumbuirel Oigadouriba chanu ningolsingnasu matau tamnarakle. Maduna ngasi palem panthogi mayumda janura oina leiribasingna makhoigi mathak thongba mama mapa mase manemsing kayadagi fajaraba jumbalol amadi chanalon chatkya tamhaugadaba adu tamdre. Mangchok phamen khangtaba thakha khangna chattaba sagaigi imari oiba miyoisingda yak salagi oina kari karambali chatkadagi haibadu kananasu tambidre. Maduna ngasidi Eema saklabi Meitei nupisingi sajat lonchat kaya mangtarakbagi mami yamna chaungna tarakle. Maduna masi Manipurgi khunagi yumthong khudingda nupi oibising amade nupa oibising chatkadaba chana lonchatsing adu tambiduna kaidana chanaba honase. Maduna yungi mau oirabi Eema saklabisingna kokkhum phi thadokduna thorum kyada saruk yabasi toglase. Kokkhum phi Ningthina chinnaduna Meitei nupigi phidamningai oiraba thak wanglaba chana lonchatsing adu tungi mirolna tamaunanab honarase. Aroibada content sing asige marwaiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yenbiribo punama pathagachari channel asin atomda kanarabadi subscribe to vidribasina subscribe to virumaroinana like and share to busu kawbi gunu punamapu amuka hana thagachari.